Thoubal district ki oina sasariba khoi miyangi oi concept asi tasengna khoi ngasi mak Manipur da tawreiba nupi angang yauna pha duna khoi mu chalaba matungda ekta hatopi duna torel de ekta lamtharpa akoi karam krai da leiri bino akoi asibu ngak pa senana bagi damakta akoi gi property kaya mama ngak senana bagi damakta asi India lengang na thabire iba asi gi asibu ba central forcing asina ngapi bagi mota akoi da onjalaga adumba ga na ko ke district da mateng pangsilaga makoina atamna akoi bo hat pa punba mati makoi gi mamangda aduna purba matuda nupi angang sing yamna minungsi haidana hatorokpa kotorokpa aduka adutegi lisang sinna akoina tanduna dana aba Manipuri apaspa lokto haiduna akoina khongjang kaya changchengraba thawaina pontha kaya jo apaspa gi gidamakta lokthokna nam gidamakta tawaina pontha kaya pigraba phawbada ngasi gi leiriba India lengangna madugi ona tainabada Manipur da amukhana apaspa thamjilaktuna akoi sibu makoina hana dagi hana otuna adumak rapogo makha sathaduna adumak otna nabagi damakta makoina sem saraktana adugum laba police station segment tarukta amona apaspa thamjilakpa asugum laba mayam singa se pendabadagi akoi ngasi gi akoi gi Thoubal district da imaibel mayam amadi akoi gi club ama sungsat student union sing punjilaga akoi maramdi ngasi akoi chachari bache Khunai Kanba Apunba Meira Paibi Nupi Khunai amadi MSF Thoubal district ama ATDUCO Thoubal district na punjilaga asugum laba khongjang ache akoi jangin jabane mado akoi tasengna ngasi India lengang na akoi Manipur da laiminari ba puruk masenbo nungsin na da nabagi damakta nakal amada tungsilaga insilaga akoi masem khana halaga akoi masem hatung na na batsin bagi policy se India lengang na khudak tagi lepio madu kai gomba lepakta dana makha changna adumak chathar pataragade Manipur ase karamba phibam da India lengang na loksan gi bage habado India lengang na madu ningsing biraga Manipur maradom lepcharamba Manipur man nakoi gi makha polalaga nakoina akoi bu nakoina sizana ni mongda sizana ba ado noma natraga nomadi yara aroi ngasi di maitai phurup sing asina Manipur da khunda laita duna leiriba phurup kunthraga manga jida kanaguma mi amatta da ayat papidana akoi nungsi chana na ima amatta gi machani haiduna khanduna leiminar pane aduba akoina lisang china asmaina chum khandana laptana akoina minungsi adum utana lapaduna ngasi de akoina India lengang na nakan tungsilaga tabiba se khudak tagi lepi jabata rabati Manipur projak punamang na haura aga akoi gi nakoina mundana laukiba ning tambase nakoi dagi mundana laugane haibagi lambi do yoksilakane haibase India lengang na khangbio aidana ngasi ima ibel mayamna Thoubal district gi waina chachariba khongjang asina Manipur gi waina aroiba khongjang oiduna lan khamba haibase nakal amada tongsilaga lan khanggo du natte nakal anima khanaragadi mayai da laraga numit mangani da lan khamba yamba mawongje no manini amuka pano nom ka pandaba amuka po haidana amuka panba India lengang na su masi foreigner kangu na lan tarak pani haibaje na chana chu khangaba aduga drone bombing tawdana bom thadadana micham kaya hala bhawaba nakoina kumhai oina yengduna leibase India lengak so omor natte aduna adudagi hendoktana nupi angang bawa makhut chanduna pharaba matungda ijat mangan biraba matungda nupi angang bawa hatoga torenda barak torela thadara bawa terrorist ke thawong bawa chathara bawa da adagulba terrorist ne haidana lakthopa ngandaba nakhoi ge ason baduna ngachide Manipur lengak jal lairiba amadi punamak singa se nakhoi loktunaraga Manipur da khunda laita duna lairiba yelongwe purpu muthana ba honari bache khodak tagi lepio haiduna ngasi imai bel mayamna ngasi gi khongjang ase changjin mane karigom lep ta bataraga de masidagi makhal makha ke agi khongjang changjalakuna akhoi gi ning ta man nakhoi na namdana mundana logi ba adumaina akhoi gi ning ta man nakhoi gi nakutagi namdana mundana Manipur praja khudimangna soidra nomana ta nomadi haurakane habase India lengang na phap tabi haiba wa phamjing ase khoi thamjari